ในไข่บีให้นี่ꯍꯥꯎꯈ꯭ꯔꯦꯃꯃꯤꯡ ꯈꯪꯕ ꯌꯥꯎꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯦꯝ ꯇꯔꯥ ꯍꯧꯃꯥꯎ ꯒꯦꯝ ꯁꯥꯒꯗꯧꯕ ꯃꯇꯝ ꯁꯤ ꯇꯧꯔꯒꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯔꯦꯅ then ꯁꯤꯃꯁꯨ ꯂꯩꯔꯤꯀꯣ ꯇꯪꯈꯥꯏꯗꯤ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯍꯩ ꯑꯃ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯩꯁꯦ ꯃꯌꯥꯝ ꯈꯪꯕꯁꯨ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯃꯅꯤꯄꯨꯔꯤꯗ ꯃꯩꯇꯩꯂꯣꯟꯗ ꯀꯔꯤ ꯀꯧꯒꯦꯅ ꯈꯪꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯏ ꯄꯥꯝꯕꯤꯗꯨꯅ ꯁꯤꯅꯤꯀꯣ ꯑꯦꯄꯜ ꯃꯆꯥꯒ ꯃꯥꯟꯕꯅꯤ ꯄꯥꯟꯕꯁꯦ ꯑꯩꯈꯣꯏ ꯖꯥꯝ ꯄꯥꯝꯕꯤꯒꯤ ꯇꯥꯏꯞꯇ ꯇꯧꯋꯤ ꯍꯤꯡ ꯁꯪꯉꯀꯥꯟꯗ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦ ꯁꯤꯗꯒꯤ ꯄꯥꯟꯕ ꯍꯣꯟ ꯄꯥꯜꯂꯦ ꯁꯤꯒꯤꯗꯤ ꯃꯨꯟꯗ꯭ꯔꯤ ꯈꯔ ꯋꯥꯠꯂꯤ ꯁꯤꯒꯤ ꯍꯩꯁꯦ ꯍꯧꯖꯤꯛ ꯃꯦꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯦꯠꯂꯀꯥꯟꯗ ꯃꯍꯥꯎꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯃꯤꯡ ꯈꯪꯕ ꯃꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯁꯤꯒꯤ ꯍꯩꯁꯦ ꯃꯣꯏꯗꯤ ꯃꯦꯠꯇ꯭ꯔꯤꯉꯩꯗ ꯍꯦꯟꯅ ꯍꯧꯅ ꯆꯥꯕ ꯍꯧꯔꯦꯀꯣ ꯑꯩꯁꯨ ꯑꯃ ꯇꯦꯁ ꯇꯧꯒꯦ ꯍꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯋꯦ ꯌꯥꯗꯗꯤ ꯀꯥꯞꯂꯛꯀꯅꯨꯍꯦ ꯍꯅꯨꯕꯤ ꯃꯥꯜꯂꯦ ꯕꯨꯠ ꯃꯥꯜꯂꯤꯅꯣ ꯁꯤꯅꯦ ꯈꯨꯠꯇꯕꯨ ꯆꯨꯔꯦ ꯊꯨꯝ ꯈꯔ ꯅꯝꯒꯦꯀꯣ ꯍꯩꯕꯩꯇꯣꯡ ꯆꯥꯕꯅ ꯊꯝꯈ꯭ꯔꯕ ꯍꯩꯅ ꯆꯥꯒꯅꯤꯀꯣ ꯁꯥꯇꯦꯛꯄ ꯍꯩꯅꯣꯀ ꯁꯥꯁꯦ ꯆꯥꯛꯆꯥꯗꯣꯡꯈ꯭ꯔꯦ ꯀꯔꯤ ꯈꯝꯕꯪ ꯌꯦꯟ ꯆꯥ ꯅꯠꯇꯦ ꯅꯨꯡꯁꯪ ꯉꯥꯡꯉꯦ ꯍꯩꯈꯥꯁꯦ ꯃꯦꯠꯂ ꯑꯃꯨꯛ ꯆꯥꯒꯦ ꯃꯦꯠꯂ ꯆꯥꯕꯩ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯦꯝ ꯑꯩꯀꯣ ꯐꯥꯅ ꯇꯥꯟ ꯆꯥꯂꯧꯗꯤ ꯊꯨꯝ ꯆꯥꯈ꯭ꯔꯟꯇꯦ ꯆꯥꯛꯂꯦ ꯅꯨꯡꯔꯣꯅ ꯑꯩꯒꯦ ꯈꯨꯠꯀꯗꯤ ꯌꯦꯡꯉꯨꯇꯨ ꯅꯨꯡꯁꯛ ꯉꯥꯡꯉꯦ ꯋꯥ ꯅꯨꯡꯁꯦ ꯊꯦꯡꯛ ꯌꯨ ꯁꯦ ꯃꯥꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯍꯩꯗꯣ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏ ꯈꯨꯟꯗ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕꯀꯣ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯍꯥ ꯍꯥꯎꯗꯧ ꯃꯥꯟꯗꯦ ꯆꯥꯗꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅꯗꯤ ꯏꯅꯥꯎꯅꯨꯄꯤꯅꯤꯅꯦ ꯀꯣ ꯏꯅꯥꯎꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯣꯏ ꯀꯀꯥꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯅꯤ ꯃꯥꯅ ꯄꯨꯔꯛꯄ ꯍꯩ ꯑꯣꯏꯗꯣꯏꯅꯤ ꯆꯥꯔꯁꯤꯀꯣ ꯑꯗꯨꯒ ꯍꯩꯅꯧ ꯃꯅꯥꯅ ꯀꯣꯜꯂ ꯆꯥꯗꯣꯏꯅꯤ ꯍꯧꯔꯒꯦ ꯅꯪꯗꯤ ꯁꯤꯅ ꯆꯥꯒꯦꯔꯣ ꯑꯗꯨꯗ ꯆꯥꯔꯁꯨ ꯌꯥꯏ ꯅꯪ ꯆꯥꯃꯁꯅ ꯆꯥꯒꯦ ꯍꯥꯏꯔꯣ ꯍꯜꯂꯥꯅ ꯍꯧꯕꯅꯤꯀꯣ ꯑꯁ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯆꯥꯗꯣꯏꯅꯤ ꯍꯩꯗꯣꯛꯀꯦ ꯇꯧꯋꯦ ꯍꯣꯏ ꯍꯩꯗꯣꯛꯑꯣ ꯍꯣꯔꯦꯟ ꯑꯩ ꯍꯦꯛꯄ ꯆꯥꯟꯗꯣꯏꯅꯤ ꯊꯝꯃꯣ ꯑꯗꯨꯗ ꯑꯣꯀꯦ ꯍꯧꯁꯜꯂꯣ ꯃꯆꯨꯁꯦ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯏꯅꯤꯀꯣ ꯊꯣꯡꯗ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯏꯪꯇꯣ ꯍꯥꯎꯕ꯭ꯔꯥ ꯃꯍꯤꯗꯣ ꯁꯤ ꯅꯩꯈꯥꯏꯕꯤ ꯍꯩꯅꯤ ꯍꯥꯎꯈ꯭ꯔꯦ ꯃꯃꯤꯡ ꯈꯪꯕ ꯌꯥꯎꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯦꯝ ꯁꯤꯃꯁꯨ ꯂꯩꯔꯤꯀꯣ ꯇꯪꯈꯥꯏꯗꯤ ꯆꯥꯊꯣꯛꯈ꯭ꯔꯦ
โปสตาร์ได้เลยสิเล่ก็ตั้งมูแล้วก็มันมาดูตั้งดูว่าดีกว่า ฮัลเล็กละ กรีนไว้ดีบ่ มันที่จ้าไปสปีดดิปีแล้วบรอ ไอ้ยังน้องม้ามันก็จ้าสิ ลองมามุกก่อนขยันเฮียก่อน ข้ามหมุนแล้วกันละ ที่ฮับตามมาเลยจะหมุนแล้ว1,000หนาฮับตามผ้าเลยจ้ะ chúng chung mà châu sọ chúng chung mà châu này ก็ดีให้บ้างหึงจุงจะเวให้บ้าง ไม่พันพี่ตัวไงบะ ไอ้ข้างเดียว ก็ดูเราเบี้ย go จัลโล chả chúng chung cả standard này là sao tầm một không bà mua được cái tiền mua được tăng sáng nhỉอะไรแล้วก็ hả อะไรแล้วก็ อะไรวันนี้อยากจะไปนั่ง เพราะทางช้างมีทางละไม่เป็นเค้กขัดลุยละ say rồi ชิคกันป๊อก นาย số này có cha chứ hả ก็ตัวไหน ชิคกันป๊อกเจ้า sáng nhỉ Cái này thì lợi. Tông này. mặt thằng gì cha nào bác sĩ xem này tàu ra ghê cái đi cha ra tàu mà đi mèo มีนี่ตาหูเมาเลยเขียนซากกระดาษก็กระตุ้น si tàu ra có si se xem này khai na then hapak tới pot si na sẽ lagi thum se kita ngat kre ที่เป็นคนที่ยังให้อยู่ sao yang sih kok kukuk sih am khoi da nak kak pon mặt thằng tấp nè hầu đó sẽ lo ข้าลุงก็ไม่ถูก xây dựng là cả tập luônต่อไปละใช่พุ่ง น้องชาหน้าพ่อน้องชา ชาได้2ชีวิตนี่ ค่ะ hầu đó sẽ lo ที่มาเอาที่ก็ซาจะเป็นมินหรือข้างหรือวะชูกะทุ่มกมุรกะน้ำมะกะจับะฮะ Ta đi về đi. อืม Cái này thì đi. เข้าใจก่อน เอาชา พอจะเก่งเอาการโยนเท้าทักไปแล้วเนี่ย ยิงซิ เดี๋ยวไปใช้ที่สิไอ้กว่าคือเขาไปต้นรู้นี่สิได้ กี่ไงไม่มา เป็น à hiểu là เปลี่ยนท่านบีลูกของในวิดีโอค่ะเด็ดเต้าสุดค่ะก็ให้ลิมิต้าใช้กันเล่นทีวีเล่าก็ค่ะ ไม่หลวงมันหนึ่งมิ ไม่ใจตะองค์ก็ตัวสอง ให้คือจะให้จะคุณจะเสร็จ เอาเราแต่เราให้ ลินเนี่ย เอาเรา ว่าป่ะลินเนี่ยไม่ใช่สินั่นแหละ มากกว่า ขโมยดุมเดาดัก มาเว้ย งั้นก็เลยมา เฮ้ยเอาตัวไปปดจะมีเงินตะเกียบตักเตะบข้างบ้าน เตี้ยแค่ใช้เตี้ยก็ลันไม่ดีแค่ไป ngarang gi video da ngaprum pa gi video da to yam khanna gi video โอ้ sai nung si bam yaw sing ba chinja ku ngamna ba pha ba ne adu da kaisu saw ngai leite adu ga ก็ตัวนี้อ่ะ ngaprum bo da man tho lai ba khot pra na hang ba ngang ba ngon no
ꯊꯣꯛꯅꯕ ꯇꯧꯔꯤꯅꯤꯅꯤ ꯉꯝꯅꯕ ꯑꯗꯣ ꯑꯩꯗꯤ ꯃꯌꯥꯝꯗ ꯍꯥꯎꯅꯕ ꯆꯥꯔꯁꯨ ꯃꯌꯥꯝꯗ ꯀꯥꯟꯅꯅꯕ ꯕ꯭ꯂꯣꯛ ꯁꯦꯝꯃꯁꯨ ꯃꯌꯥꯝꯗ ꯀꯥꯟꯅꯅꯕ ꯑꯅꯝꯕ ꯁꯦꯝꯒꯜꯂꯦꯀꯣ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯏꯕꯛ ꯉꯧꯒꯤ ꯑꯗꯨꯒ ꯑꯣꯛꯀ ꯀꯔꯤ ꯀꯔꯥ ꯊꯣꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯎꯠꯈ꯭ꯔꯦꯀꯣ ꯉꯁꯤꯅ ꯆꯨꯒ ꯂꯩꯕꯥꯛ ꯉꯧꯇꯧ ꯌꯥꯝ ꯁꯩꯅꯤꯕꯀꯣ ꯆꯨꯒ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯅꯝꯃ ꯆꯥꯕ ꯍꯥꯎꯋꯦ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯄꯨꯡ ꯍꯤꯇꯣꯟ ꯂꯩꯇ ꯑꯇ ꯁꯩꯀꯤꯇꯤꯅꯦ ꯑꯗꯩ ꯑꯃꯨꯕꯤ ꯎꯔꯤꯒꯂꯦ ꯅꯩ ꯇꯤꯇꯦꯅ ꯄꯨꯡ ꯍꯤꯇꯣꯟ ꯂꯩꯕꯤꯕꯗꯣ ꯁꯨꯛꯁꯨ ꯆꯥꯕ ꯑꯍꯨꯝꯅꯦꯕ ꯃꯤꯃꯦꯗ ꯄꯤꯗꯦ ꯈꯪꯒꯟ ꯃꯅꯨꯡꯗꯀꯣ ꯃꯩ ꯃꯨꯠꯂꯒ ꯑꯩꯁꯦ ꯃꯉꯣꯟꯗ ꯄꯤꯗꯕꯤꯗ 이나들에게 모이 돼야. ꯌꯥꯕ꯭ꯔꯥ 이모들세. ꯃꯁꯤꯗꯤ 미네 상가들에 인사이 비야 그 한. ꯉꯁꯤꯅ ꯑꯍꯥꯟꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯌꯣꯅꯦ ꯑꯁ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯦ ꯑꯗꯨꯝ ꯌꯥꯕꯅꯦꯕ ꯆꯥꯅꯤꯡꯉꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯩꯗ ꯂꯩꯕꯅꯦ ꯌꯨꯝꯗ ꯂꯥꯛꯄꯤꯔ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯐꯥꯝꯁꯨ ꯇꯧꯕꯅꯤꯅ ꯍꯥ ꯃꯣꯔꯣꯛ ꯈꯔ ꯅꯝꯃꯣ ꯌꯥꯏ ꯌꯥꯝ ꯌꯥꯛꯃꯜꯂꯁꯨ ꯆꯨꯒꯤ ꯑꯗꯨꯒ ꯃꯍꯥꯎ ꯃꯥꯡꯉꯦꯕꯀꯣ ꯈꯖꯤꯛꯈꯛ ꯌꯥꯎꯔꯒ ꯌꯥꯕꯅꯦꯕ ꯌꯥꯏꯀꯣ ꯁꯤꯒꯤ ꯆꯨꯒ ꯊꯨꯝꯒ ꯅꯝꯃ ꯆꯥꯕꯁꯤ ꯁꯤꯒꯤ ꯇꯦꯛꯅꯤꯛꯁꯤ ꯀꯥꯏꯗ ꯈꯪꯂꯛꯀꯦ ꯍꯥꯏꯗ ꯁꯣꯔꯥ ꯃꯊꯛꯀꯤ ꯃꯤꯅꯧ ꯚꯤꯂꯦꯖ ꯃꯤꯅꯧ ꯃꯔꯤꯡ ꯈꯨꯟ ꯑꯃ ꯂꯩꯕꯗꯣ ꯃꯣꯏꯗꯤ ꯆꯨꯗ ꯄ꯭ꯔꯣ ꯀꯥꯔꯕ ꯈꯨꯟꯅꯦ ꯃꯣꯏꯅ ꯆꯥꯔꯛꯄꯗꯒꯤ ꯈꯪꯂꯛꯄꯅꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯆꯨꯒꯤ ꯐꯥꯝ ꯑꯃ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯤꯌꯣ ꯌꯥꯏ ꯑꯗꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯁꯤ ꯆꯥꯕ ꯂꯥꯛꯄꯤꯌꯣ ꯃꯌꯥꯝ ꯃꯤꯒꯤꯗꯤ ꯂꯣꯏ ꯆꯥꯎꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯈꯛꯇ ꯉꯥꯏꯔꯤꯅꯤ ꯂꯥꯛꯄ ꯋꯥ ꯃꯁꯝ ꯈꯨꯕꯖꯗꯣ ꯃꯊꯟ ꯆꯣꯡꯉꯤꯔꯣ ꯑꯗꯨꯕꯣ ꯃꯊꯟ ꯆꯣꯡꯉꯤꯅꯤꯀꯣ kucu 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 아준 작거냐 아준 작거냐 당장 먹어라